الحمد لله رب العالمين والصلاة والسلام على سيد الأنبياء والمرسلين صلى الله عليه وعلى آله وأصحابه أجمعين. أما بعد فأعوذ بالله من الشيطان الرجيم. بسم الله الرحمن الرحيم. إن عدة الشهور عند الله 12 شهرا في كتاب الله يوم خلق السماوات والأرض منها 4 حرم ذلك الدين القيم فلا تظلموا فيهن أنفسكم. صدق الله العظيم. محترم حضرات، اللہ تبارک و تعالیٰ کی اچوب احسان نی کرم نی اللہ تعالیٰ نا ایکھوئی نکھوئی خودنگ مگ ngasi matik magul lairaba tha asibu phanghanbiri. Matik magul lairaba tha haibagi maramdi karigino haiba matamda hujik chatliba tha asi Islamic tarikh ki matung inna Islam gi oina ahanba thani haibadi numit ki thasingda paba matamda January February haina January dagi hauraga ahanba oiriba asumna thagi thasingda paba matamdadi ngasigi hujik chatliba tha asina ahanba thani Islam gi oina. Aduna hairiba tha asi ahanba tha oibata nattana yamna matik magul laiba thani. Tha asigi matangda Allah gi Rasul sallallahu alaihi wasallam na asumna haibirami khwaidagi hena matik magul laiba rozadi Ramzanul Mubarak ki matungda khwaidagi hena matik magul laiba ruzadi Allah gi tha asigi ruzani haina Allah gi Rasul sallallahu alaihi wasallam na haibirami. Masida ikoina khangjin baya abadi Allah gi tha haina panbiri Allah gi Rasul sallallahu alaihi wasallam na haibadi Muharram hairiba tha asi Allah gi tha haina Allah gi Rasul na balli masi khaktana aikoi tha asigi matik magunda hindok thoidok na khangpham thokle maramdi Allah tabarak wa ta'ala na mahaki maikaida aigini haina Allah na nisbat tauba asi hairiba pot adugi matik magun khwaidagi hena laiba potam singda Allah ta'ala na aigini haina mahaki maikaida nisbat tawi. Aduna hairiba Muharram tha asisu Allah na mahaki maikaida nisbat tauraga tha asigi matik magun aikoida amukka hena hingat hanbire. To nungsi jarba hazrat sing Muharram thani hujik chatliba asi ngasi Muharram gi 9 suba tarik ni aduga hayeng na 8 suba tarik ni. Adu Muharram gi tha asigi khwaidagi hena phaba numit amasu yauri hairibdi Muharram gi tha masa pumnamak asi afabani hairiba tha asida kisibi nongmada amak natraga ama haibadi tha semgi manungda kisi bidin roza henba ibadat tauba amadi ekhoina afaba amal tauba khudingmak Allah gi manakta adukki matik hena sawab wangi amasung hairiba tha asida kana gumbana guna tauba tarabadi atopa tha singda tauba guna dagi hena chauna guna puganeba. Muharram tha asigi matik magundi Islam na haibadi Allah gi Rasul sallallahu alaihi wasallam na dunya da laktringai gi mamang dagi su kuffare Makkah sing amadi pure dunya masapum da magta Muharram gi tha asigi matik magun makhoi da adukki matik leirambe. Muharram gi tha asi yorakpa matamda makhoi khatna chainaramba eknaramba jang tauramba phunaramba khuding mak loina mak lepamme ba Muharram gi tha asigi matik magun gi da magta. Adumai taudna Allah gi Rasul sallallahu alaihi wasallam laklaba matung dasu Islam Allah gi Rasul sallallahu alaihi wasallam na Islam da miyam asibu chatningai gi hairakpa matam dasu Islam sandorakpa matam dasu Muharram tha gi matik magun jo hanadagi leirakliba ado adumak leihenbiramme. Maramdi Muharram tha si aduki hen matik magun leiba tha oibanina. Aduna kuffare Makkah fauba haibadi Islam purak tringai gi mamang da
kafir oina leiringai gi matam dasu muharram tha asidadi makhoi guna gi thabak tawramde khatna chainaba phunaba yeknaba makhoi gi group tawraga lan thengnaram badusu muharram tha yorakpaganda lepammeba aduna aikhoi hujik leiriba aikhoi gi mamang dasu hairiba thadu yoraktuna hujik leiribani aduna aikhoi gunah gi thabak tagi lapna leiraga hairiba tha asida hendok thoidokna Allah tabarak wa taala gi ibadat tamai onsin pham thoi maramdi masigi tha asida tawbe ibadat asi Allah na khwaidagi hena hendok thoidokna pambe ibadat oigani aduga muharram gi tarani suba numit ase masigi sida ruja henbagi amukka hena fazilat lai tha masa pumnamak sisu fazilat wala thani adubu muharram gi tarani suba asida ruja henba asigisu hendok thoidokna fazilat lai masigi kanabadi Allah gi rasul sallallahu alaihi wasallam gi hadis ki mafhumni Allah gi rasul na habirami ai Allah tabarak wa taala dagi umidni madudi kanagum mina muharram haibidi muharram gi tarani suba numit asida ruja henba tarawadi mahaki haukraba chahi amagi gunasingi kafara oigani haina Allah gi rasul sallallahu alaihi wasallam na haidopiram adudi nungsijraba hazrasing hairiba numit asida aikhoi khudingmak ruja henba ngamningai gi hotnasi inshallah aduga numit asida khakta ruja henba natabida nongma watlingai dagi natraga nongma hen tharaga ruja henba haina lakliba asigi matang dasu asumna lai Allah gi rasul sallallahu alaihi wasallam na Madina da chatlaba matungda Madina da leiraba matungda kufar singsu ruja henba urammi haibidi mafam matamdu da leiriba musalman olaktriba mi singsu ruja henba urammi maduda Allah gi rasul na hangi makhoi sing asina karino tawriba si haina aduda sahabai kiram sing ya rasulullah makhoi muharram gi tarani suba numit asida makhoi su ruja heli haina tamami maduda Allah gi rasul na maram hangami karigino makhoi na ruja heli basi haina aduda Allah gi rasul sallallahu alaihi wasallam dahirami numit asida haibadi muharram gi tarani suba numit asida hazrat Musa alaihi salam amadi bani Israel singo Firaun gi awabadagi Allah na kanbi ki numit ni amadi hairiba numit asimaktada Firaun bu Allah na isingda lupalaga hakhiba numit aduna madugi harau bagi damakta makhoi si ruja helibani haina tam hairami masita abada Allah gi rasul sallallahu alaihi wasallam na haire makhoi dagi aikhoi ne heda hazrat Musa alayhi salam ga nakchinna bani makhoi di hazrat Musa alayhi salam na purak namba din adu thado khiduna leiraba kanguni aduga aikhoi di makhoi dagi hena hazrat Musa alayhi salam ga mari leirabani aduna makhoi na nongma ruja hen batarabadi aikhoi numit nini ruja hen si haina Allah gi rasul sallallahu alaihi wasallam na hairame tawtabu Allah gi rasul sallallahu alaihi wasallam na mathangi chahidadi Allah taala na aibu thambi batarabadi ai numit nini ruja hengani haibadi mapani subaga tarani subaga natragana tarani subaga trama thoini subaga numit nini hengani haina Allah gi rasul sallallahu alaihi wasallam na hairam baba madugi matungda mathangi muharram gi tha yoraktringai da Allah gi rasul sallallahu alaihi wasallam wafat oikhire Allah gi rasul na hairiba asida amal makti tawramde adubu Allah gi rasul na masi pamlambanina sahabai kiram singna numit nini ruja hen bagi sat nabi oihanki numit nini ruja hen nei masi yamna matik magul leiba numit ni aduna aikhoi khudingmak numit nini ngamdrabasu nong makhakto oirabasu muharram gi tarani suba numit asikhakto oirasu ruja hen ningai gi hotnase masi hai duna aikhoi de etras laktingai gi mamangda wafam amtang khangminasi matamduda Allah gi rasul sallallahu alaihi wasallam na numit nini ruja he ningai gi hukam piram liba ado madugidu matamduda leiriba yahudi sing adu
ruja helammeba aduna makhoigi mukhalifat tawningai gi damakta makhoina nong heladi ekhoina nini hengedabani haina makhoigi mukhalifat makhoina tawriba dugi on dainaba tawningai gi damakta Allah gi rasulna hukam birambani adubo hujik batamdadi leiriba yahudi sing asi muharram gi tarani subada koi yahudi ama fawba ruja hendre amadi koi insan ama fawba musalman gi atopada hairiba amal si tawba leitre aduna kana gumbana numit nini hen bangam da bana maram oiraga problem leibadagi nong khaktang ruja hen batarabasu inshallah haibadi numittu da ruja hen bagi sawab to adumak phangani maramdi matamdu da Allah gi rasul hairam badi yahudi singi mukhalifat tawningai gi hairam bani hujikti yahudi singna hairiba adu da amal tawba leitrabanina makhoi gi mukhalifat darkar oidrabanina nong masi khak ruja helabasu aikhoi inshallah Allah na sawab du soidana pibigani tawbatabu Allah gi rasul gi machindagi hairam bo wahaido adu gi du da amal tawbu oina nini ruja hen badi khwaidagi hena phabani adu ruja hen bagi matamdi ngasi ahing si hauraga hayengi numisi ruja henba aduga hangsi ruja henba sigisina mapanniga taraniga ruja henba gi tartibni aduga kana gumbara ngasi ahing hauba nangdre hauraroi adu taragadi hayeng tarani suba hayengi ahing si hauraga hangsit ruja henba taragadi tarani suba ni mahak ruja helido aduga masem so adumaina ruja henba adu taragadi mahakna numit nini asida amal tawre adu kana gomba yamna problem leiba mina numit nini hen bangam drabasu nong makhakte henge haiba taragadi hayengi ahing hauraga hangsit ruja henba asi muharram gi tarani subada ruja henbagi sawab inshallah Allah taala na pibigani aduga muharram gi tarani suba asida kari kari thodok thokibage amasung kari kari thodok thogakani haiba asigi matangda Olamai kiram singna amadi atop mi singna olamai kiram di yamna yaude aduga aikhoi gi marakta chatna biyuina haina riba wafam haibadi Hazrat Yunus alayhi salam ngagi mabuk manung dagi numit asida thoga khibani Hazrat Adam alayhi salam bo Allah taala na jannat ta janghan khiban numisu muharram gi tarani suba asini jannat ta gi tan thora khibasu muharram gi tarani suba asini adumai tawduna Hazrat Ibrahim alayhi salam bo Allah na mai dagi kanbi rakhibasu muharram gi tarani suba asidani Hazrat Yusuf alayhi salam bo Allah taala na buhada gi lokhlak laga lokhlak khiban numitu su muharram gi tarani suba asini adumai tawduna Hazrat Yusuf alayhi salam matamdugi ningthau oihan kibasu muharram gi tarani suba asini haidana lisama pura sangna aikhoi gi marakta chatnabi ama leiribase masigi matangda Hazrat Maulana Tariq Masood Pakistan gi achauba alimni mahakna asumna hairi kari haina hairi basing asi mangarat wahai ngangtani haibudi semjan sajan bawa ngangtani masigi sida hadis tagi Quran tagi phangba ama fawba nisbat leite aduga sirf muharram gi tarani suba asida thokiba thodok Quran hadis tagi phangbadi Hazrat Musa alayhi salam bu Allah taala na najat pi khiba Firaun gi lashkar dagi amasung Firaun bu Allah na ising da lubhan khiba numit ado hairi ber numit asini haina Hazrat Maulana Tariq Masood na sumna hairi mahaki direct wahai asiso khoi tabin nasi mahak na hairi ba asiso 10 मुहर्रम को कौन कौन से नबी को निजात मिली, इस बारे में सिर्फ एक वाक़या मुस्तनद है। हज़रत मूसा अलैहिस्सलाम को फ़िरौन से निजात मिली। उसके अलावा 10 मुहर्रम की तरफ जितने क़िस्से मनक़ूल हैं, इब्राहीम अलैहिस्सलाम को आग में डाला गया, फिर आदम अलैहिस्सलाम दुनिया में आए, या इस दिन क़यामत आएगी, ये सब मनगढ़ंत हैं। इनकी कोई हैसियत नहीं है, इनको नहीं बयान करना चाहिए। ये भी सवाल हो गया क़यामत क्या मुहर्रम में आएगी? ऐसा नहीं है, हमें नहीं पता मुहर्रम में आएगी या सफ़र में आएगी। सूरह ताहा में अल्लाह ने साफ़ तौर पर बता दिया कि अकादु उख़फ़ीहा लितुजज़ा कुल्लु नफ्सिन बिमा तसआ, मैं क़यामत के दिन को छुपा दूंगा। अल्लाह ने किसी को नहीं बताया किस दिन आएगी। आएगी तो अचानक आएगी। अचानक वही चीज़ होती है जिसकी डेट का हमें इल्म नहीं होता। ला तातीकुम इल्ला बग़ता, कुरान कहते हैं अचानक आएगी। तो अचानक का मतलब उसकी डेट अल्लाह ने, उसका साल, उसका महीना अल्लाह ने हमें नहीं बताया, तभी तो अचानक आएगी वो। कोई ना हुजिक ताखरीबा मुफ्ती साहब की तेल बयान असीदा
Mufti Saabna hairiba asi mina mangonda wahang oina hangakpagi paukhumdani mahakna piriba asi numit asida kari kari thokibano haiba ado aikhoigi marakta hainariba ngangnariba sing adu mangharat haibadi semjan sajanba ngangtani Quran hadith ta koi taluk leite haiba aduni aduga yamna haina ganba wafam amana Muharram gi tarani suba asida kayamat su oirakani haina haiba adugi matang da su Mufti Saabna hujik wafam thambikre hairiba asi kayamat ki matang da Allah tabarak wa ta'ala gi atopada kana amaphoba khangba ngamde kayamat karam ka Allah kadorimo haiba asi aduna Muharram gi tarani subada kayamat takani haina ikhoi gi marakta ngangnariba hainariba adusu aran bani haiba aduni Mufti Saabna hairiba asi aduga ikhoi gi marakta Sigi matang da Muharram gi tarani hujik Muharram matam oirakpasida video mayam ama laiyeba ai tana fowa video mayam ama thengnare hairiba video sing aduda hujik aina tartib oina haijakriba ado Hazrat Yunus alayhi salam gi Hazrat Yusuf alayhi salam gi Hazrat Ibrahim alayhi salam gi Hazrat Adam alayhi salam gi adumai tawduna mayam ama nabi singi nisbat hairiba Muharram gi tarani suba asida Wanjar libasing adu loy namak aran bani haiba aduni video mati amasu ikhojik yeminasi sigi matang da haiba adu sumai tawduna video kayano ikhogi marakta sandoktuna leiriba asi मुहर्रम के महीने में होने वाले कुछ तारीखी वाकयात। इमाम हुसैन की शहादत का दर्दनाक वाकया पेश आया। हजरत आदम अलैहिस्सलाम इसी दिन पैदा हुए और इसी दिन जन्नत में भेजे गए। आदम अलैहिस्सलाम की तौबा कबूल हुई। मुहर्रम ही के महीने में फिरौन नदी में डूब आया गया और मुहर्रम ही के महीने में अयूब अलैहिस्सलाम से मुसीबत दूर की गई और इसी महीने में हजरत ईशा अलैहिस्सलाम भी पैदा हुए। नमरूद की आंख से हजरत इब्राहिम अलैहिस्सलाम को निजात मिली। हजरत यूनुस अलैहिस्सलाम को मछली के पेट से निजात मिली और क़यामत भी इसी दिन आएगी। अगर आप हजरात को इस इंफॉर्मेशन से कुछ फायदा हासिल हुआ हो तो अपने मुसलमान भाई के साथ शेयर जरूर करें। अदुना अखोई सुगुम्बा वीडियो सिंह हेक्टर ला अगर यूट्यूब ता लाक ओइरबसु नत्रगा अखोइना जो भी थेंगनरिबा मोबाइल दे इरगे मेसेज ओइना थारकबो ओइरबसु अखोइगी मांगदा लाकलिबा पोस्टिंग असि मसी क्या हकीकत असिंगबमक ओइरिबरा ओइदबरा हाइबा असिगी तहकीक तौबा अखोइदा खोइगी जरूरी ओइरे हुजिकी मतमदा मरमदी सोशल मीडिया की मतमनी हुजिक kana kana gumba mina su kari gumba wa ma mina hairakpada tabaga heta wadu achum aran thi dabida heta social media da thagatpa adudagi kana kana gumba mina su aran ba sandokni ngai gi damakta koshish tawbusu mayam ma yauri bani aduna social media da lakko khudingmak asi aikhoi gi tahqiq tawbagi hainabi hang thibagi hainabi yama aikoida thamsi hekta mana adu hairakre chumamani haiduna Allah rasul gi wa haire imi chumamani haiduna hekta loinamak achumbanena thajaba asi masi aikoi hujiki matamda amangbo oiragani maramdi social media da afabasulai fattabusulai islam gi dushman sulai islam dani haina masana khallaga leiba amasung islam dagi mapa lan bamiyoi kayasu social media da leiribani jaise ki khuda moina shia leiri adumai tawduna bareli haina akhoi manipur dadi thoina bolaite mapa lam da yam leiri to makhoi singi mijing da muharram asi kari oina ui haiba matamda hazrat Hussein shahid tawkhiba adugi numit adu muharram gi numitani aduna aikhoi matam manai gedabani nungai taba phungdo kadabani haibana chingba adumai tawna kabar saraga nungai taw phungdo imi haiduna ya Hasan ya Hussein haina masana masada suri na lenjandana hujik hayeng muharram gi tarani suba se sisigi numitagi hauna amadi nongan badagi aikhoida social media da video mayam mala ani ya Hasan ya Hussein na masana masada bile lenjan jaba adumai tawdana kabar saraga mi mayam na chingaga satpa hairibo khudingmak asi dine islam da ama fawba leiba pot nate masi islam gi mapal lan ba thabuk tani tuna muharram gi tarani subadadi hazrat
Umar radhiyallahu ta'ala anhu su hairiba Muharram gi tarani suba asida shahid tawkhribaneba adu Hazrat Umar gi matangda kanamna adu main tawnade aduga hujik leiriba Bareli kangu singsina Hasan ya Hussein haidana tawriba khudingmak asi Islam da asi ama fawba leite aduna asgumba sing aikoina Allah gi maming lawba mi singna aikoi gi imangda tawrpa tarabasu masi aran bani makoina tawriba haiba ase masi aikoi gi thamoida khangadami amasung masi aran bani haiba se aikoi khangadabani Islam da ishana ishada awaba pijaba karigumba ama fawba jaiz nate aduna अखोइना हेंदोक थोइदोकना खंगदबदी मुहर्रम की तरानी सूबा असे मसीगिसी हसन हुसैन पोक्त्रिंगाइगी ममांगदगी मसीगी मतिक मगुन अल्लाह की रसूल सल्लल्लाहु अलैहि वसल्लम न बयान तोरममेबा अमदी मसीगी नुमित असिदा मुहर्रम की तरानी सूबा असिदा हसन हुसैन पोक्त्रिंगाइ ममांगदगी अल्लाह की रसूल सल्लल्लाहु अलैहि वसल्लम रुजा हेलममेबा रमजानुल मुबारक की थासी था मसापुम नमक असी रुजा हेनबगी हुकम लाक्त्रिंगाइ की ममांगदा अल्लाह की रसूल अमदी सहाबाई किराम सिंह मुहर्रम की तरानी सूबा से मुस्तकिल हाइबदी फरज ओइना सिदा रुजा हेलमिमेबा अदुगा रमजान थागी रुजा लाखिबदगिदी की रसूलना रमजान की रोजा सी हेलसी अदुगा मुहर्रम की सिदी अंगम बमीन हेलो ngam da mini hendrabasu karisu kaide haina मदुद ऐलान तौथोखिबदुनेबा अदो हुजिक हुजिक लैरिबा बरेली सिंह शिया सिंह न खल्लिबदी मुहर्रम की तरानी असिगी मतिक मगुन अल्लाह की रसूल न हैरमलिबा से हसन हुसैन हजरत हुसैन की शहादत की दमक्तनी हाइना खन्नरेबा सियामनो ओन तैनबा पोतनी असगुम बसिंग अखोइगी ममांग द लाकपा मतमदा अखोइ मसी अरान बनी हाइना खनसे अमदी हजरत हुसैन की शहादत यामना पुकनिंग नुसीबा अमदी अंगकपा थौदोकनी मदुदा कनागुम्बा अमफौने इंकार तौबा नते अदुबु महा की शहादत ओइखिबा नुमित अदुगी दमक्ता मुहर्रम की मतिक मगुन्नी हाइबा अदो मदुदो अरान बनी हाइबने अदुगा महा की शहादत की मतांगदा इंशाअल्लाह इहोय कनागुम्बा खंगबा यावरबसु मदुगी मतांगदा वीडियो पामनबदी कमेंट दा हाइबिरउ इंशाअल्लाह महा की शहीद तौखिबा अमदी महा को करमना कुफादगी मफमदुदा चरखरिबनो मफमदुदा करम मोंगदा शहीद तौखि हाइखिबा अदुगी मतांगदि इंशाअल्लाह वीडियो सेमजरके कनागुम्बा खंगनिंग यावरबदी कमेंट दा हाइबिरउ इंशाअल्लाह अल्लाह ताला ना अखोइ खुदिंगमक नुमित असिगी मपुंग फाना इबादत तौबु ngambagi pangal pinabibu oisanu amadi tha asida अखोइ हेंदोक थोइदोकना अल्लाह की इबादत ता पुलसी लेनबा ngambagi pangal तौफीक थोना अल्लाह ना पीबो इसनु आमीन।